ꯁꯤꯃꯗꯤ ꯊꯝꯃꯒꯦ ꯑꯃꯣꯝꯒꯤ ꯃꯔꯨꯝꯁꯦ ꯊꯝꯖꯤꯜꯂꯅꯤ ꯃꯂꯝꯅꯤ ꯃꯇꯣꯡ ꯀꯥꯏꯅ ꯁꯤꯅ ꯆꯥꯅꯤꯡꯈꯣꯛ ꯆꯥꯅꯤꯡꯈꯣꯛꯇꯤ ꯑꯗꯨꯝ ꯌꯥꯏ ꯃꯅꯝꯒ ꯁꯄ꯭ꯔꯤꯡ ꯑꯣꯅꯤꯌꯟ ꯁꯤꯁꯦ ꯐꯦꯟ ꯃꯈꯥꯗ ꯁ꯭ꯇꯤꯝ ꯇꯧꯕ ꯁ꯭ꯀ꯭ꯋꯥꯁ ꯈꯨꯠꯊꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯦꯝꯖꯩ ꯉꯁꯤꯗꯤ ꯄ꯭ꯔꯣꯟ ꯉꯁꯥꯏ ꯑꯩꯅ ꯉꯟꯇꯥ ꯆꯠꯂꯒ ꯂꯩꯔꯨꯕ ꯄ꯭ꯔꯣꯟꯗꯨꯅꯦ ꯁꯤꯡꯖꯨꯅꯦ ꯁꯤꯗ ꯊꯕꯤꯒ ꯀꯦꯔꯠꯀ ꯂꯩꯔꯦ ꯁꯤꯗ ꯄ꯭ꯔꯣꯟꯁꯤꯒꯤ ꯃꯍꯤ ꯁꯣꯁ ꯂꯨꯞꯅꯕ ꯂꯩꯔꯦ ꯆꯝꯐꯨꯠ ꯂꯩꯔꯦ ꯀꯣꯠꯅꯕ ꯈꯔ ꯂꯩꯔꯦ ꯍꯋꯥꯏ ꯂꯩꯔꯦ ꯆꯥꯕ ꯍꯧꯔꯁꯦ ꯑꯩꯅ ꯃꯃꯩꯁꯦ ꯀꯔꯤ ꯁꯤꯒ ꯃꯥꯜꯂꯦ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯆꯝꯄ꯭ꯔꯥ ꯁꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯁꯣꯁ I was not expecting. ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯂꯦꯀꯣ ꯆꯦ ꯆꯥꯅ ꯄꯤꯔꯛꯄ ꯌꯦꯟꯗꯦꯝꯁꯦ ꯍꯥꯞꯄꯒ ꯊꯣꯡꯕꯅꯤ ꯀꯌꯥꯗꯤ ꯍꯥꯎꯗꯣꯏꯅꯣ ꯇꯧꯔꯤꯁꯦ ꯆꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯎꯔꯦ ꯑꯗꯨꯅꯤ ꯍꯋꯥꯏ ꯑꯩꯅ ꯍꯋꯥꯏ ꯄꯥꯝꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯉꯨꯔꯅꯤ No.
생주 고아울. Magkukuha yung tarong man, di ba daw? Karigidi hawa. 이거네, 생주 고아우지거네, 가진 고아우지거네. ꯃꯈꯨ ꯃꯅꯨꯡꯁꯤꯗꯅꯦ ꯕꯠꯇꯔꯁꯦ ꯆꯪꯉꯒ ꯂꯩꯌꯦꯕꯀꯣ. 우후.
ꯌꯥꯝꯅꯦ ꯅꯣꯛꯅꯤꯡꯕꯅꯦ 그죠? 그죠? 시 소싱할 맛이네뭐 어다이는 짬밥 좀 된다 거리더라 와 거의 넣어주기도 와 Oh my god. Asyukawa. Asyukawa. Kamu nih itu nih. Masih mana nggak terlalu masih. 아이고, 가지나 저거 방안이 잡이요. 가리고 하우노 할머니다. ꯁꯤꯡꯖꯨꯁꯦ ꯑꯩꯅ ꯏꯇꯣꯝꯗꯅꯤ ꯀꯥꯏꯅ ꯌꯥꯝ ꯁꯨꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯛꯇ꯭ꯔꯕ
ꯈꯨꯠꯁꯥꯁꯤꯅꯤꯀꯣ ꯃꯁꯤꯒꯤ ꯂꯣꯕꯁꯇꯔ ꯃꯥꯟꯕ ꯃꯈꯣꯡꯁꯦ एकदम लॉबस्टर है तो ये तो जग 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 तरह ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯎꯏꯔꯒ ꯆꯥꯒꯅꯣ ꯃꯤꯠ ꯎꯏꯁꯜꯂꯒ ꯆꯥꯒꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯔꯗꯤ ꯃꯤꯠ ꯎꯏꯁꯜꯂꯒ ꯃꯍꯥꯎꯁꯦ ꯂꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯝ ꯌꯥꯝ ꯁꯥꯎꯕꯤꯒꯅꯨ ꯃꯤꯠꯁꯦ ꯈꯔ ꯈꯨꯕꯅꯦ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯒꯦ 우선이 이거 하오야 시계 가요라게 시계면이 비디오ꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯄꯨꯅꯦꯝꯖꯔꯤ ꯕꯦꯂꯦꯟꯗ꯭ꯔꯤ ꯅꯠꯇꯦ ꯌꯦꯟꯗꯦꯝ